ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯃꯅꯨꯡ ꯍꯨꯠꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯗ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤ ꯃꯅꯨꯡ ꯍꯨꯠꯅꯒꯤ ꯇꯣꯄꯤꯛꯁꯦ ꯑꯩꯈꯣꯏꯅ ꯈꯟꯅꯖꯒꯗꯧꯔꯤꯕꯁꯤ ꯃꯔꯨꯑꯣꯏꯅ ꯉꯔꯥꯡ ꯂꯣꯏꯁꯤꯟꯈꯤꯕ ꯃꯅꯤꯄꯨꯔ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯗꯤ ꯅꯨꯃꯤꯠ 10ꯅꯤ ꯆꯨꯞꯅ ꯆꯠꯊꯈꯤꯕ ꯃꯅꯤꯄꯨꯔ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯍꯟꯗꯛꯀꯤ ꯐꯦꯁꯇꯤꯚꯦꯜꯁꯤ ꯇꯁꯦꯡꯅꯃꯛ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯑꯦ ꯑꯃꯁꯨꯡ ꯌꯥꯝꯅ ꯍ꯭ꯌꯨꯖ ꯁꯛꯁꯦꯁ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛ ꯍꯥꯏꯔꯤꯕ ꯐꯦꯁꯇꯤꯚꯦꯜꯁꯤ ꯇꯁꯦꯡꯅꯃꯛ ꯄꯥꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯑꯣꯕꯖꯦꯛꯇꯤꯚꯇꯨ ꯐꯪꯕ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯈꯟꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯒꯦ ꯂꯣꯏꯅꯅ ꯉꯁꯤ ꯁ꯭ꯇꯨꯗꯤꯑꯣ ꯅꯝꯕꯔ 2ꯗ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯁꯤ ꯑꯍꯥꯟꯕ ꯑꯃꯇꯗ ꯑꯩꯒꯤ ꯑꯦꯛꯁꯇ꯭ꯔꯤꯝ ꯔꯥꯏꯠꯇ ꯂꯩꯕꯁꯤ ꯍꯦꯃꯟꯇ ꯀꯨꯃꯥꯔ ꯅꯤꯉꯣꯝꯕ एडिटर हुयेलन पाव मणिपुरी अमसुंग मैते मेक एडिशन तमबु हम तराम नक्सरी एंड वेलकम टू मनुहुटना अदुगा आइदि हेक त लेसिना बीजेपी की जनरल सेक्रेटरी एडमिनिस्ट्रेशन अखुगी एम अस्नी कुमार सु तराम नक्सरी अमसुंग वेलकम टू मनुहुटना अहन वक्तदा अखुगी कइनोदगी हौजरगे हंतकी मतंग से खरस भोकेल ओइना हाइबिखिबा माले एम अस्नी कुमार खंजनिंग से हंतकी संगाई फेस्टिवल से अखुगी मणिपुर टूरिज्म अमसुंग अखुगी रेयर स्पेसेस ओइबा अखुगी पोनी अमसुंग अखुगी होजिकी पृथ्वीदा तांगना फंगबा अखुगी संगाई मसी योखटपा प्लस टूरिज्म सुनी इकोनॉमी बूस्ट तौबनी अदुबु हंतकी फेस्टिवल्सना तसेनमो मसी पांदम सिंग से लोइना फंगेना लविब्रा कमाय खली ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠꯇꯗꯤ ꯍꯟꯗꯛꯀꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯆꯠꯊꯈꯤꯕ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯈꯤꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯊꯣꯏꯗꯣꯛꯅ ꯃꯁꯤ ꯄꯥꯟꯗꯝ ꯑꯁꯤ ꯐꯪꯕ ꯉꯝꯈꯤꯗꯦ ꯍꯥꯏꯅ ꯂꯧꯏ ꯃꯔꯝꯗꯤ ꯁꯉꯥꯏ ꯍꯥꯏꯕ ꯁꯥꯁꯤ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯁꯖꯤ ꯃꯈꯜ ꯑꯃꯅꯤ ꯑꯣꯡꯂꯤ ꯃꯅꯤꯄꯨꯔ ꯈꯛꯇꯪ ꯐꯪꯕ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯅꯦꯁꯅꯦꯜ ꯄꯥꯔꯛꯇ ꯐꯪꯕ ꯑꯗꯨꯒ ꯁꯉꯥꯏ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯦꯅꯤꯃꯦꯜ ꯑꯃꯁꯨ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯆꯍꯤ ꯐꯅꯌꯥꯝꯅ ꯀꯨꯏꯔꯦ ꯑꯗꯨꯒ ꯁꯉꯥꯏ ꯍꯥꯏꯕ ꯁꯥꯁꯤꯒꯤ ꯃꯔꯝꯗ ꯔꯤꯁꯥꯔꯆ ꯇꯧꯕ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯑꯗꯨꯕꯨ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯜꯂꯕꯅꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯑꯈꯪ ꯑꯍꯩ ꯑꯃꯁꯨꯡ ꯊꯋꯥꯏ ꯌꯥꯎꯕ ꯇꯨꯔꯤꯁ ꯈꯨꯗꯤꯡꯃꯛ ꯑꯌꯥꯝꯕ ꯁꯉꯥꯏꯒꯤ ꯃꯔꯝꯗ ꯅꯩꯅꯔꯒ ꯂꯣꯏ ꯂꯥꯛꯏ ꯍꯧꯖꯤꯛꯇꯤ IT ꯒꯤ ꯖꯨꯒꯅꯤꯅ ꯁꯉꯥꯏꯒꯤ ꯃꯔꯝꯗ ꯋꯦꯕꯁꯥꯏꯠꯇ ꯐꯖꯅ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯄ꯭ꯔꯤꯁꯀ꯭ꯔꯥꯏꯕ ꯇꯧꯗꯨꯅ ꯑꯗꯨꯝ ꯊꯥꯒꯠꯂꯒ ꯂꯩ ꯐꯣꯇꯣꯅꯆꯤꯡꯕ ꯑꯗꯨꯒ ꯄꯣꯔꯇ꯭ꯔꯦꯠꯅꯆꯤꯡꯕ ꯑꯗꯨꯒ ꯃꯥꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯄꯥꯡꯊꯣꯛꯈꯤꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯗ ꯁꯉꯥꯏꯒꯤ ꯄꯣꯔꯇ꯭ꯔꯦꯠꯁꯐꯥꯎ ꯂꯥꯜꯍꯟꯕ ꯑꯗꯒꯤ ꯏꯟꯚꯥꯏꯇꯦꯁꯟ ꯀꯥꯔꯗꯇꯁꯨ ꯂꯥꯟꯕ ꯑꯁꯤꯅꯆꯤꯡꯕ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯗꯕ ꯃꯌꯥꯝ ꯑꯃ ꯎꯕ ꯐꯪꯉꯤ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯣꯛꯇꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯊꯕꯛ ꯂꯧꯈꯠꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ तमो की मोतदी हंतकी फेस्टिवल से कर्म मोंग यिंगबी फेस्टिवल से पांथोपगी नुंगी वान थोक्ति याम फजबजानी अखोगी सखोटनब लेबाकसिंगदा टूरिज्म न पीरिबा कानबा टूरिज्म के सेक्टर से पीरिबा अखोगी इकोनॉमी की माय कनोसी समिट लोन से मसीदे दम अखोई गवर्नमेंट से जु खंगबा मियाम न खंगबा अदुगी सखोटनबनी हायरगा गवर्नमेंट पांथोक पॉइंट तवी अदुना पांथोकपगी कानबदी दम सिग्निफिकेंट लई अदु सम मनुंग हुन्ना सम येंकाददी मसीबु अखोगी टूरिज्म फेस्टिवल ने हाइदोरिब्रा नत्रगना आइदि सम चम मेला अमरायन खलेदि मेला द मी खरे यामना तिनबा मेला गुंबा माले समदगी मपालमदगी सरकार तौबा कांगु खरा अदगी मिटंग तौबा कांगु खरा तौरगा खरा अफावबा मी गासे ताना मया मांगदा थिलगा लिंगा हारे गाना अदुगा हिंगले गाना उत्पदा मयाम चंगना ngaka yingnaba mayam tanara yingnabagi phimda tawbraina khali pandamsi ai iphang phangdena ai di lowi yengkanda laisingsi irang oina tawi aduga gamena akhoi manipur gi da leiba kano se akhoi kai tourism gi magi kano se akhoi oithokpa yaba posingse leiba yaba posingsi da mieng thamakanda mapan gi tourism sida or natragana akhoi manung gi tourism hai tare ko hauja akhoi tourist makhal ahum thona yengba yai amana manipur manung gi masagi oijaba akhoi gi tourist kangu oma lamkoi kangbu oma adagi india gi oina manipur da laksaba kangbu oma adagi atopa amana mapan lamdagi lakpa kangbu oma ado ahum maksida ikan kanaba phangidaba oina tawi aina sum yengbada masi khodamaibu ngasagi kaibul lamjauda sangai na harisi sa lerisi mi kaya sakka kaya yengige number 1 adagi iroi semba juda ani suba sangai gi magi mayum lei yam nak mafumda sangai haiba saru kramain tawhige na yengbada yengba yam humdu ado asomda iroi semba gi juda sangai yengba lakpa mi yawhiti aina sum yeng matamda mapan gi lamgi mi sing lakhide foreigner sing yengide adagi live foreigner se akoi kano su ngasi dagi hore Nagaland gi konun festival se mo ngasi dagi hore ngasi dagi hawasi moi gi di sahi khuding gi foreigner se lising ani gi mathak lai akoi sida live foreigner sing di Myanmar masa yam lai anam khan hana ki yam lai si Myanmar masa ni aduga ate te mapan dagi live sing du di akoi follow ga mari len na la ko ni tawbra ni khali ate pot yon ba khar la point tawbra ni khali
ꯑꯗꯒꯤ ꯃꯦꯟꯃꯥꯔꯗꯒꯤ ꯂꯥꯛꯏꯁꯤꯡꯗꯨꯁꯨ ꯉꯁꯥꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯔ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯑꯣꯔꯒꯅꯥꯏꯖꯔ ꯇꯨꯔ ꯑꯣꯔꯒꯅꯥꯏꯖꯔ ꯑꯣꯏꯅ ꯂꯥꯛꯄ ꯑꯣꯏꯅ ꯇꯧꯏ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯐ꯭ꯂꯥꯏꯠꯇ ꯂꯥꯛꯈꯤꯕ ꯃꯦꯟꯃꯥꯔꯒꯤ ꯒꯣꯜꯗꯟ ꯇ꯭ꯔꯦꯚꯦꯜꯒꯤꯗ ꯀꯩꯅꯣꯗ ꯃꯦꯟꯃꯥꯔꯒꯤ ꯐ꯭ꯂꯥꯏꯠꯇ ꯂꯥꯛꯏꯕ ꯆꯥꯔꯇꯔ ꯐ꯭ꯂꯥꯏꯠꯇ ꯂꯥꯛꯏꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯃꯣꯏ ꯂꯩꯐꯝ ꯆꯥꯐꯝ ꯂꯣꯏꯅ ꯁꯤꯜꯂꯒ ꯄꯥꯏꯊꯣꯛ ꯄꯥꯏꯁꯤꯟꯒꯤ ꯄꯩꯁꯥꯐꯥꯎ ꯄꯤꯔꯀꯥꯟꯗ ꯃꯇꯨꯡꯗ ꯀꯥꯟꯅꯅꯕꯒꯤꯅꯤ ꯑꯗꯨꯕꯨꯗꯤ ꯌꯥꯝ ꯐꯩꯌꯦꯅ ꯈꯜꯂꯤ ꯑꯁꯤ ꯌꯦꯡꯕ ꯀꯥꯟꯗ ꯃꯄꯨꯡ ꯑꯣꯏꯅ ꯌꯦꯡꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯆꯠꯈꯤꯕ ꯇꯧꯈꯤꯕ ꯆꯥꯗꯤꯡ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯃꯌꯥꯝ ꯑꯃ ꯆꯥꯗꯤꯡ ꯇꯧꯈꯤꯕꯁꯤꯒ ꯉꯁꯥꯏꯒꯤ ꯔꯤꯇꯔꯟ ꯂꯩꯍꯧꯔꯤꯕ ꯄꯣꯠꯁꯦ ꯔꯤꯇꯔꯟ ꯂꯩꯍꯧꯕ ꯄꯣꯠꯁꯤ ꯑꯩ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯉꯁꯥꯏꯒꯤ ꯇꯤꯀꯦꯠꯅꯦꯅ ꯅꯣꯡꯃꯗ ꯂꯤꯁꯤꯡ ꯀꯨꯟꯊ꯭ꯔꯥ ꯌꯣꯟꯕꯗꯨ ꯅꯨꯃꯤꯠ 10ꯅꯤ ꯌꯣꯜꯀꯥꯟꯗ ꯂꯨꯄꯥ ꯂꯥꯛ 50,000ꯃꯨꯛ ꯇꯥꯏꯌꯦꯅ ꯈꯜꯂꯁꯨ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯨ ꯅꯠꯇꯦ ꯄꯥꯟꯗꯝꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯔꯤꯖꯝ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯤꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡꯃꯤ ꯑꯃꯁꯨꯡ ꯇꯝꯃꯤꯒꯤ ꯐꯖꯔꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯃꯔꯤꯗꯣ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯤꯗ ꯇꯥꯈꯤꯗꯕꯅ ꯑꯩꯗꯤ ꯏꯆꯝ ꯆꯝꯕ ꯃꯦꯂꯥ ꯑꯆꯧꯕꯅꯦꯅ ꯑꯩꯗꯤ ꯂꯧꯖꯩ ꯑꯗꯣ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯥꯏꯅꯤꯁꯀꯤ ꯑꯦꯝꯕꯦꯁꯤꯒ ꯂꯥꯛꯈꯤꯕ ꯑꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯦꯝꯕꯦꯁꯦꯗꯔꯒ ꯂꯥꯛꯇꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯒꯤ ꯌꯥꯝꯅ ꯁ꯭ꯄꯦꯁꯤꯌꯦꯂꯤꯇꯤ ꯑꯃꯈꯛ ꯃꯥꯒꯤ ꯌꯥꯝꯅ ꯇꯨꯡꯒꯤ ꯄ꯭ꯔꯣꯁꯄꯦꯛ ꯂꯩꯕꯒꯤ ꯋꯥꯐꯝ ꯃꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯃꯣꯏꯗꯤ ꯂꯥꯛꯑꯀꯥꯟꯗ ꯍꯟꯗꯛ ꯈꯛꯇꯪ ꯂꯥꯛꯑꯒ ꯃꯅꯤꯄꯨꯔꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜꯁꯤ ꯌꯥꯝ ꯐꯖꯅ ꯈꯪꯕꯤ ꯁꯤꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅꯗꯤ ꯈꯪꯗꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ ꯑꯦꯝꯕꯦꯁꯤ ꯑꯅꯤꯁꯤꯗꯒꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯀꯥꯟꯅꯕ ꯂꯧꯕ ꯌꯥꯕꯈꯩꯁꯤꯃꯗꯤ ꯇꯁꯦꯡꯅꯃꯛ ꯂꯧꯈꯤꯅ ꯈꯟꯕ꯭ꯔꯥ ꯈꯟꯕ꯭ꯔꯥ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯆꯥꯏꯅꯥꯒꯤ ꯑꯦꯝꯕꯦꯁꯤꯅ ꯂꯥꯛꯏꯕꯁꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯤ ꯊꯑꯣꯏꯅ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯣꯔꯠ ꯏꯁꯇ ꯃꯈꯣꯏꯒꯨꯝꯕ ꯅꯥꯇꯣꯟ ꯅꯝꯕ ꯁꯛꯁꯨ ꯃꯥꯟꯅꯕ ꯍꯥꯏꯐꯦꯠ ꯀꯩꯅꯣ ꯇꯧꯕ ꯃꯥꯟꯅꯕ ꯄꯣꯠꯁꯛ ꯑꯃ ꯀꯥꯡꯕꯨ ꯑꯃ ꯂꯩ ꯀꯥꯏꯅ ꯇꯥꯕ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯔꯤꯁꯥꯔꯁ ꯇꯧꯕ ꯂꯥꯛꯄ꯭ꯔꯥ ꯊꯤꯖꯤꯟꯕ ꯂꯥꯛꯄ꯭ꯔꯥ ꯑꯩꯈꯣꯏ ꯌꯥꯝ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏ ꯑꯗꯣ ꯌꯥꯝ ꯐꯩ ꯑꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯆꯥꯏꯅꯥꯒꯤ ꯀꯥꯡꯕꯨꯅꯒ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯀꯥꯟꯗ ꯁꯛꯁꯨ ꯃꯥꯟꯅꯕ ꯀꯥꯡꯕꯨ ꯑꯃ ꯂꯩꯔꯝꯕꯗꯨꯗ ꯃꯣꯏꯅ ꯉꯛꯑꯝꯒꯗꯕ ꯑꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯝꯕ ꯊꯧꯒꯜꯂꯣꯟ ꯑꯗꯩ ꯌꯨꯝꯁꯥ ꯀꯩꯁꯥ ꯃꯣꯏꯔꯣꯝꯒ ꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯃꯌꯥꯝꯗꯨꯗ ꯃꯣꯏꯉꯣꯟꯗ ꯃꯣꯏ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯝꯒꯗꯕ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯗꯣ ꯃꯣꯏ ꯑꯃꯅꯤ ꯈꯛꯇꯅꯤ ꯂꯥꯛꯏꯁꯤꯡꯗꯣ ꯃꯣꯏꯒꯤ ꯃꯄꯥꯎ ꯑꯃ ꯉꯁꯥꯏꯒꯤ ꯃꯃꯤ ꯃꯆꯥ ꯑꯃꯗꯤ ꯃꯣꯏꯗ ꯄꯤꯔꯀꯥꯟꯗ ꯃꯊꯪ ꯆꯍꯤꯗ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯆꯥꯏꯅꯤꯁꯀꯤ ꯉꯁꯥꯏꯒꯤ ꯇꯨꯔꯤꯁꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯗ ꯀꯌꯥꯝ ꯂꯥꯛꯍꯟꯕ ꯉꯝꯗꯣꯔꯤꯒꯦ ꯍꯧꯖꯤꯛꯇꯧꯅ ꯀꯔꯤ ꯍꯣꯠꯅꯔꯒꯦ ꯍꯥꯏꯕ ꯋꯥꯍꯪꯗꯨꯅꯦ ꯑꯩꯈꯣꯏꯅ ꯂꯥꯛꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯆꯪ ꯑꯣꯏꯕ ꯃꯤ ꯃꯌꯥꯝꯗꯤ ꯑꯦꯝꯕꯦꯁꯤ ꯃꯌꯥꯝ ꯑꯃ 10-30 ꯑꯦꯝꯕꯦꯁꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯀꯥꯟꯗꯨꯗ ꯑꯦꯝꯕꯦꯁꯤꯁꯤꯡꯗꯨꯅ ꯀꯩꯗꯧꯗꯣꯏꯅꯣ ꯁꯤꯅꯤꯗ ꯂꯥꯛꯀꯗꯨꯗꯤ ꯑꯦꯝꯕꯦꯁꯤꯗꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤ ꯇꯨꯔꯤꯁꯇꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤ ꯇꯨꯔꯤꯁꯇꯤ ꯉꯁꯥꯏꯒꯤ ꯏꯆꯝ ꯆꯝꯕ ꯃꯤꯗꯨꯅꯦꯕ ꯌꯦꯡꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯁꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯐꯖꯕꯁꯤꯡꯁꯦ ꯇꯨꯔꯤꯁ ꯍꯥꯏꯕꯁꯤ ꯂꯝ ꯀꯣꯏꯕ ꯍꯥꯏꯁꯤ ꯌꯦꯡꯉꯣ ꯁꯥꯎꯠ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯀꯩꯅꯥꯀꯨꯃꯥꯔꯤꯁꯤ ꯅꯨꯃꯤꯠ ꯊꯣꯔꯛꯄꯗ ꯉꯥꯎꯏ ꯅꯨꯃꯤꯠ ꯊꯣꯔꯛꯄ ꯐꯖꯩꯌꯦꯅ ꯃꯌꯥꯝ ꯌꯦꯡꯅꯔꯤꯅꯦꯕ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯜ ꯁꯃꯨꯗ꯭ꯔꯗꯒꯤ ꯅꯨꯃꯤꯠꯁꯤ ꯐꯥꯎꯒꯠꯂꯛꯄꯗꯣ ꯐꯖꯩꯌꯦꯅ ꯑꯍꯤꯡ ꯇꯨꯝꯂꯒ ꯌꯦꯡꯅꯔꯤꯕꯅꯦꯕ ꯁꯣꯝꯀꯥꯟꯗ ꯅꯣꯡꯉꯥꯜꯂꯦ ꯌꯦꯡꯉꯁꯦꯅ ꯌꯦꯡꯅꯔꯤꯅꯦꯕ ꯀꯥꯡꯕꯨ ꯑꯃꯅ ꯑꯗꯒꯤ ꯀꯥꯡꯕꯨ ꯑꯃꯅ ꯆꯤꯡꯗꯒꯤ ꯅꯨꯃꯤꯠ ꯊꯣꯔꯛꯄꯗꯣ ꯌꯦꯡꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯦꯕ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯅ ꯃꯌꯥꯝꯗ ꯇꯨꯔꯤꯖꯝꯗ ꯐꯥꯎꯕꯅꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯦꯞꯇ ꯌꯥꯎꯍꯟꯗꯣꯏꯅꯦꯅ ꯍꯥꯏꯔꯤꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯌꯥꯎꯍꯟꯗꯣꯏꯅꯣꯕ ꯁꯉꯥꯏ ꯍꯥꯏꯕ ꯀꯩꯅꯣ ꯁꯥꯁꯤꯃ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯇꯦ ꯁꯤꯃ ꯌꯥꯔꯦ ꯑꯗꯒꯤꯗꯤ ꯌꯦꯡꯉꯁꯦ ꯑꯇꯣꯞꯄ ꯑꯃꯁꯨ ꯂꯩꯔꯤꯑꯕ ꯑꯩꯈꯣꯏꯅ ꯎꯈ꯭ꯔꯨꯜꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯔꯣꯏꯗ ꯁꯥꯠꯂꯤꯕ ꯁꯤꯔꯣꯏ ꯂꯤꯂꯤꯗꯤ ꯀꯩꯗꯧꯔꯒꯦꯕ ꯁꯤꯔꯣꯏ ꯂꯤꯂꯤ ꯌꯦꯡꯕ ꯀꯌꯥ ꯆꯤꯡꯄꯥꯛꯇꯣ ꯁꯤꯔꯣꯏ ꯂꯤꯂꯤꯒꯤ ꯍꯧꯔꯛꯐꯝꯅꯦꯅ ꯇꯨꯔꯤꯁ ꯀꯅꯥ ꯄꯨꯕ ꯌꯥꯎꯈꯤꯒꯦꯕ ꯀꯅꯥ ꯊꯧꯔꯥꯡ ꯇꯧꯕ ꯌꯥꯎꯈꯤꯒꯦꯕ ꯒꯃꯦꯟꯅ ꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯤ ꯈꯤꯇꯪ ꯐ꯭ꯂꯣꯞ ꯆꯠꯄꯒꯨꯝꯕ ꯑꯃ ꯇꯧꯕ꯭ꯔꯥ ꯑꯩꯈꯣꯏ ꯈꯤꯇꯪ ꯋꯥꯈꯜ ꯈꯟꯊꯕ ꯋꯥꯠꯍꯧꯕ꯭ꯔꯥ ꯇꯧꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯊꯝꯖꯔꯤꯁꯦ ꯑꯣꯕꯖꯦꯛꯇꯤꯚꯇꯨ ꯇꯁꯦꯡꯅꯃꯛ ꯋꯥꯈꯜꯂꯣꯟꯗꯨꯒ ꯆꯞ ꯆꯥꯟꯅꯗꯕꯩ ꯋꯥꯅꯤ ꯑꯣꯕꯖꯦꯛꯇꯤꯚꯇꯤ ꯌꯥꯝ ꯐꯩ ꯑꯗꯨꯒ ꯉꯁꯥꯏ ꯇꯧꯊꯣꯔꯛꯄ ꯊꯕꯛꯁꯦ ꯁꯤ ꯃꯈꯣꯏ ꯃꯑꯣꯡ ꯈꯤꯇꯪ ꯇꯥꯕ ꯋꯥꯠꯄ ꯑꯣꯏꯅ ꯇꯧꯋꯤ ꯑꯩ ꯃꯆꯥꯗꯪ ꯄꯟꯖꯒꯦꯕ ꯑꯩꯈꯣꯏꯁꯤ ꯃꯦꯗꯤꯌꯥꯗ ꯂꯩꯔꯤꯅꯦꯕ ꯍꯌꯦꯡ ꯀꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯗꯣꯏꯅꯣ ꯀꯔꯤ ꯎꯠꯇꯣꯏꯅꯣꯁꯦ ꯑꯩꯈꯣꯏ ꯁꯨꯡꯈꯪ ꯍꯦꯛ ꯈꯪꯉꯝꯗꯦ ꯉꯁꯤ ꯕꯥꯇꯣꯟ ꯃꯆꯥ ꯑꯃꯐꯥꯎ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯤꯁꯠꯁꯦ ꯑꯩꯈꯣꯏꯗ ꯐꯪꯍꯜꯂꯛꯇꯦ ꯂꯣꯏꯔꯦ ꯑꯩꯈꯣꯏꯗ ꯐꯪꯍꯟꯗ꯭ꯔꯒ ꯇꯨꯔꯤꯁꯇ ꯀꯃꯥꯏꯅ ꯐꯪꯍꯟꯗꯣꯏꯅꯣ ꯃꯁꯤ ꯃꯃꯥꯡ ꯆꯍꯤꯗꯁꯨ ꯊꯣꯛꯈꯤꯕ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯣꯔꯒꯅꯥꯏꯖꯔꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯁꯨꯝꯕ ꯑꯁꯣꯏꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯣ ꯍꯟꯗꯛ ꯆꯍꯤꯒꯤꯁꯨ ꯑꯗꯨꯝ ꯃꯁꯤꯒꯤ ꯄꯣꯁ ꯑꯃ ꯃꯦꯟꯈꯠꯄ ꯉꯝꯈꯤꯗꯦ ꯃꯇꯥꯡꯁꯤꯗ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯍꯟꯗꯛꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯊꯥꯞꯄ ꯃꯐꯝꯗꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯤ ꯌꯦꯡꯕ ꯂꯥꯛꯑꯒ ꯇꯤꯀꯦꯠ ꯐꯪꯗꯗꯅ ꯍꯟꯈꯤꯕꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯊꯣꯛ ꯑꯃ ꯂꯩꯈꯤ ꯑꯗꯨꯒ ꯑꯃꯨꯛ ꯇꯤꯀꯦꯠ ꯀꯂꯥꯕꯖꯥꯔ ꯇꯧꯕ ꯂꯨꯄꯥ 10 ꯄꯤꯕꯁꯤꯅ ꯂꯨꯄꯥ 100-100 ꯌꯧꯈꯤꯕꯒꯤ ꯄꯣꯠ ꯑꯃ ꯂꯩ ꯌꯥꯝ ꯋꯥꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯇꯨꯡꯁꯤꯟꯖꯔꯒ ꯂꯥꯛꯆꯔꯒ ꯃꯐꯝꯁꯤ ꯌꯧꯔꯀꯥꯟꯗ ꯍꯟꯈꯤꯕꯒꯤ ꯃꯑꯣꯡꯁꯦ ꯃꯁꯤ ꯁꯣꯏꯔꯤꯁꯤ ꯀꯩꯅꯣ ꯃꯥꯒꯤ ꯁ꯭ꯇꯥꯏꯜ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯇꯤꯀꯦꯠ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟꯁꯤꯗ ꯑꯁꯣꯏꯕꯁꯤ ꯀꯔꯤꯅꯦꯅ ꯍꯥꯏꯕꯤꯅꯤꯡꯉꯤ ꯃꯁꯤꯗꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯉꯁꯤ ꯁꯤꯜꯂꯤꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯇꯨꯔꯤꯖꯝ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯆꯧꯕ ꯑꯁꯣꯏꯕ ꯑꯃꯅꯤ ꯃꯔꯝꯗꯤ ꯃꯁꯤꯗ ꯏꯟꯇꯔ ꯔꯤꯂꯦꯇꯦꯗ ꯗꯤꯄꯥꯔꯠꯃꯦꯟꯁꯤ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯑꯃꯠꯇ ꯂꯩꯇꯦ ꯏꯚꯟ ꯁꯦ ꯁꯉꯥꯏꯒꯤ ꯐꯣꯇꯣꯒ ꯂꯥꯜꯂꯤꯁꯤ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯒ ꯀꯟꯁꯜ ꯇꯧꯗꯕꯒꯤ ꯑꯆꯧꯕ ꯑꯁꯣꯏꯕ ꯑꯃꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯂꯩꯇꯕ ꯌꯥꯝꯅ ꯋꯦꯜ ꯄ꯭ꯂꯥꯟ ꯇꯧꯗꯕ ꯑꯗꯨ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤꯁꯨ ꯂꯩꯇꯕ ꯌꯥꯝꯅ ꯇꯥꯕꯗ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯏꯚꯟ ꯐꯣꯔꯦꯟꯅꯔ ꯃꯌꯥꯝ ꯑꯃ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗꯒꯤ ꯚꯥꯔꯠꯀꯤ ꯋꯥꯡꯃꯗꯒꯤ ꯂꯥꯛꯑꯒ ꯀꯣꯏꯕ ꯂꯥꯛꯄ
Shanghai Tourism Festival sing Maryland in Pandalering the handing the Kabadam Pong Hajiriba. Got 3 wheel the Octo Soda, VIP pass, Yarum Habagumba. Michelle Magum, she tab funny over a minute, tab no the state sigo and Kaini. Other Masi school vendors who Yam Sheng Haragadi, Masi Sheng Chen Harab, the clear wisdom of later governments and a position with the sincere effort later. Other profit Katang Yangakanda. Profit she han among the Tamakan agenda monitor hidden agenda in Tamakana other priority period talks it over the Punamus and swear position in hygienic. Masi Ado maro ina khogi hawji ticket problem ni se yam tha tha the gilaga phangri post masi ko nanaba mathang sei de gi samna da kaksing the ticket khara Sandil district ticket khara adagi khoi Senapati da khara Tamilung da khara kaina mafam fam sing ja khogi distributor ko mafam dagi lair ga laksa si problem se ko bangam ga kari kamai kal so masi only Shanghai festivals only Impal khatun concentrate to hota say for example Shanghai maming lor Shanghai tol Shanghai ki kabul no park only 58 kilometer khatun Impal lagi Impal airport ki 58 57 kilometer masi pungam da 70 minutes jo poni masi da koi sub center ma koi festival sor amoy no koi to bi for 10 days mak to draga 5 days to be 3 days to be Shirley this to be Shirley is no them chatla yobum from money cool district headquarter like from Sabam nation be abangakani smite of gonna kaidok be say Tobal is to be polo from Sab polo ground from Sabas a guy yanga Regi Loktak the zoo kogi water sports in indigenous or kogi young tanabagumba but the Pasabako not give a culture meaning young with an hour of a topa from the petim from the later money the pangba was a lady he didn't know mean a kandiba explore to the propagate of the Posequent. Don't know what I got on other Gadi, Manipur State Kimagun Helani, and the Sri Lanka go Mangis Masi credit some Wangadon never. Other some any was well planned out there, and took a Masi positive wisdom applied to Mali, only thing by Shakara, Prophet Kara Lahore, and I presume the heavens and Batum the Zatava Mali, Masimatung the Toganava, Punamonovanabagi, Matok Tai, Masum Boruna, Government Pariba, Kogi, Maruba, Langa Loising Namasi, Mokna Toganavasi. Yamna thu na mase review to bom thok tai hajini yamek sing khoi nga sileng sin riba gas anina yamek sing na toloida or siruida or zailet lekta or loktak pata or akogi kaino sangai leibam pham sida mafam leiba iban lamdan akogi tourist ki develop to ya pham sing sida akogi matek program sa ma sa pang thoga tourist sing sita sing namuk saral lagadi tourism develop tong nabagi habi wakhalon do madu achumbo oiganam sumanipur bu hena masa khangbu oigane habo pham ni adu haiba sing si yamna miss obi maramna akogi festival sigi theme amasuma gi objective yamna phajraga su madu sapsana phangde habi wakhalon ni matang sai break manu zike break matung da koi thun hanjrake impact news ki manu hudna miyang ta dum lebi break ki matung da miyang tabi basumbo amukan hataram oksari akoy ngasi khana jariba manung huna gi topic asi ngarang losin ki ba sangai festival gi matang dani ado makhata namo asni kumar dem khangjaling si hantaki stall sing si masing khara handagi haibagi wafam masula aduga Thailand gi stall tra manga lai Thailand gi stall sing sa mayam sna pu lei matam da apik pasu achobo su karim marun khang da lupa sama sama noimpi ado Thailand gi akogi festival kaina kana umba kharna section of the society me amna madu yaning da soning bu thok pasulari ado hantaki ta sinabagi manungi kaino si Bora am the lupa yang kipu bora pangi sa ngau bom da kugi lupa kun pigi ni masih benefit se kanan ta sing pangi no sakana pangi da dukandar sira Masi power pariba misu share swed yorungani marandi masi pun mak systematically to the beda yam mismanage to the uncontrollable mong da to se lenga ke ya ba yor to rimni marandi ni tarani sa thabri no honding cha festival nate no mo sorsul ni 3 days wo de thingmang mi government gi power ni masi regulation ama leitaba adon regulation kanana to bune ha tourism department to bodo bune adu masi tawde masi tawi mami tade sengna harabata saina haji loi yaw khre masi da transparency accountability yaw daba aduga sincere wisdom ama leitaba government sina aduna masi shoyna ne hadak tourism festival se handak sahi khatang han banate asi deine 2010 dagi hana 2003 dagi manipur tourism festival hain torum basi amu 2010 dagi sangai gi maming lore sangai tourism festival ontho to dona la pot amani calendar program aman hajiriba aduna masi yamna concrete oba policy ama masi action plan ama sema kanda torumagadi nasi akoina uba phang aso myam su uram dabi adu manipur su malem gi mamangda ijat lerang godum adu kitang phajadaba mami amade dum tare habisi me hajani ama khata tamdo blak saning si hamtaki matang sa chief minister gi ngarangi loisenbi speech ta law and order si yamna dakar o he khoi gi tourism gi khoi gi develop tong ono kanda manipur gi context ati masi yamna maru oibra natraga Madugi matakta sarkarsna paikatum thokum mayamadi watlin lobra not only law and order law and order haisidi
ꯃꯁꯤꯒꯤ ꯀꯩꯅꯣ ꯇꯧꯕꯁꯤ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯁꯕꯖꯦꯛꯁꯨ ꯅꯠꯇꯦ ꯁ꯭ꯇꯦꯠ ꯒꯃꯦꯟꯒꯤ ꯁꯕꯖꯦꯛꯅꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯃꯇꯥꯡꯗ ꯍꯦꯛ ꯄꯜꯂꯛꯄꯁꯦ ꯑꯩꯗꯤ ꯒꯃꯦꯟꯁꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯆꯩꯖꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯐꯩ ꯅꯠꯇ꯭ꯔꯒ ꯐꯠꯇꯦ ꯀꯥꯏꯅ ꯍꯥꯏꯕꯁꯤ ꯑꯩꯅ ꯉꯥꯛꯏꯁꯤ ꯏꯁꯥ ꯏꯊꯟꯇ ꯑꯗꯨꯝ ꯆꯩꯖꯕ ꯍꯥꯏꯗꯣ ꯑꯗꯨꯝ ꯊꯣꯛꯏ ꯑꯗꯨꯅ ꯑꯩꯗꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝꯁꯤ ꯐꯅꯌꯥꯝ ꯐꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯌꯦꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯐꯤꯕꯝ ꯐꯕꯅꯕꯨ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯍꯟꯗꯛꯀꯤꯁꯤꯗ ꯁꯤꯐꯥꯏ ꯃꯌꯥꯝꯁꯤꯡꯁꯤ ꯌꯣꯝꯁꯤꯟꯈꯤꯗꯅ ꯀꯩꯅꯣꯗ ꯈꯣꯡꯃꯟꯗ ꯏꯂꯦꯛꯁꯟꯒ ꯃꯩ ꯂꯩꯅꯅ ꯀ꯭ꯔꯥꯏꯝ ꯊꯣꯛꯄ ꯃꯇꯝꯗ ꯁꯤꯐꯥꯏ ꯑꯝꯇ ꯂꯥꯛꯄꯤꯉꯥꯏ ꯂꯩꯇꯗꯅ ꯌꯨꯅꯥꯀꯣ ꯃꯩ ꯆꯥꯛꯏꯁꯤꯅꯤ ꯃꯌꯥꯝꯒꯤ ꯃꯣꯞꯇ ꯃꯣꯞꯅꯤꯀꯣꯁꯦ ꯃꯣꯞꯇ ꯃꯩ ꯆꯥꯛꯏꯅꯦꯕ ꯑꯗꯨ ꯁꯤꯐꯥꯏ ꯃꯌꯥꯝꯅ ꯀꯟꯇ꯭ꯔꯣꯜ ꯇꯧ ꯉꯝꯗꯦ ꯑꯇꯩ ꯑꯇꯩ ꯊꯣꯛꯄ ꯊꯕꯛꯁꯨ ꯉꯝꯗꯦ ꯂꯣꯏꯅ ꯑꯣꯝꯁꯤꯜꯂꯒ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏ ꯑꯣꯏꯔꯤꯕꯅꯤꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯅꯦꯅ ꯑꯩꯈꯣꯏ ꯖꯦꯜꯃꯨꯛ ꯆꯥꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯝꯐꯥꯜ ꯁꯦꯟꯇ꯭ꯔꯦꯜ ꯖꯦꯜꯃꯨꯛ ꯆꯥꯎꯕꯁꯤꯗ ꯀꯣꯏꯁꯤꯜꯂꯒ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯎꯕꯗ ꯑꯩꯗꯤ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯑꯩꯗꯤ ꯃꯁꯤꯒꯤꯗꯤ ꯁꯤꯐꯥꯏ ꯐꯦꯁꯇꯤꯚꯦꯜꯅꯦꯕ ꯑꯃꯨꯛ ꯍꯥꯏꯅꯤꯡꯉꯝꯃꯦ ꯑꯩꯗꯤ ꯃꯁꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯐꯦꯁꯇꯤꯚꯦꯜꯅꯦꯕꯨ ꯍꯥꯏꯅꯤꯡꯉꯝꯃꯤ ꯂꯣꯏꯔꯦ ꯗꯤ ꯑꯥꯏ ꯖꯤꯗꯒꯤ ꯑꯥꯏ ꯖꯤꯗꯒꯤ ꯃꯗꯒꯤ ꯀꯃꯥꯟꯗꯣꯒꯤ ꯃꯌꯥꯝꯗꯒꯤ ꯃꯗꯨꯅ ꯄꯩꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯂꯥꯛꯏꯕ ꯃꯤꯒꯤ ꯃꯁꯤꯡꯗꯨꯒ ꯁꯤꯐꯥꯏꯅ ꯄꯩꯔꯤꯕ ꯃꯁꯤꯡꯁꯤꯒ ꯌꯦꯡꯅꯀꯥꯟꯗ ꯁꯔꯨꯛ ꯑꯍꯨꯝ ꯊꯣꯛꯄꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯁꯤꯐꯥꯏ ꯑꯣꯏꯔꯥꯅꯗꯤ ꯈꯪꯒꯠꯂꯛꯑꯕꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯗꯤ ꯐꯔꯦ ꯄꯥꯝꯗꯕ ꯊꯧꯗꯣꯛꯇꯤ ꯊꯣꯛꯈꯤꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯕꯗꯤ ꯊꯧꯗꯣꯛꯇꯨ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯕꯗꯨ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯕꯗꯤ ꯇꯨꯔꯤꯖꯝꯒꯤ ꯃꯆꯥꯛꯁꯤꯡꯗꯨ ꯀꯔꯤ ꯀꯔꯤ ꯁꯦꯝꯒꯠꯂꯒꯦ ꯁꯤꯅꯤ ꯑꯩꯈꯣꯏ ꯁꯤꯗ ꯇꯨꯔꯤꯖꯝꯁꯤꯗ ꯆꯍꯤ ꯑꯃꯗ ꯀꯌꯥꯝ ꯁꯦꯟ ꯊꯥꯗꯩ ꯌꯦꯡꯉꯁꯤ ꯑꯦꯖꯦꯟꯁꯤ ꯀꯅꯥꯅ ꯄꯥꯏ ꯉꯁꯥꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯀꯤ ꯁꯥꯒꯗꯕ ꯁꯪ ꯃꯌꯥꯝ ꯀꯥꯏ ꯁꯥꯈ꯭ꯔꯦ ꯀꯛꯆꯤꯡꯗ ꯑꯃ ꯂꯩꯌꯦ ꯀꯛꯆꯤꯡꯗ ꯑꯃ ꯁꯥꯏꯌꯦ ꯁꯥꯕꯁꯦ ꯑꯩ ꯎꯔꯦ ꯑꯗꯣ ꯁꯥꯔꯤꯕꯁꯦ ꯀꯩꯅꯣꯁꯤ ꯉꯁꯥꯏꯒꯤ ꯇꯨꯔꯤꯁꯀꯤ ꯗꯤꯁꯇꯤꯅꯦꯁꯟ ꯑꯃ ꯁꯥꯔꯤꯗꯨ ꯀꯅꯥ ꯇꯨꯔꯤꯁ ꯀꯅꯥ ꯆꯪꯉꯒ ꯂꯩꯒꯦꯕ ꯆꯧꯀꯤꯗꯥꯔꯒꯤ ꯃꯌꯨꯝ ꯑꯣꯏ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯀꯅꯥꯝ ꯂꯩꯇꯦ ꯀꯥꯟꯅꯕ ꯂꯩꯇꯦ ꯑꯗꯒꯤ ꯀꯥꯏꯅꯅꯦꯅ ꯀꯥꯏꯅꯒꯤꯗ ꯑꯃꯨꯛ ꯁꯥꯔꯦ ꯀꯥꯏꯅꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯁꯤꯗ ꯁꯥꯕ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯑꯝꯇꯁꯨ ꯂꯣꯏꯗꯦ ꯅꯤꯡꯊꯤꯅ ꯑꯝꯇ ꯂꯣꯏꯗꯦ ꯀꯅꯥꯅ ꯂꯣꯏꯒꯦ ꯁꯤꯅꯤ ꯀꯅꯥꯅ ꯌꯦꯡꯒꯦ ꯇꯨꯔꯤꯖꯝꯒꯤ ꯃꯤꯡꯗ ꯂꯨꯠ ꯇꯧꯔꯤꯕ ꯀꯥꯡꯕꯨꯗꯣ ꯃꯗꯨꯅꯦꯕ ꯃꯅꯤꯄꯨꯔ ꯌꯣꯜꯂꯤꯕꯗꯤ ꯃꯣꯏ ꯍꯥꯟꯅ ꯐꯥꯒꯗꯕꯅꯤ ꯃꯣꯏ ꯍꯥꯟꯅ ꯆꯦꯛ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯨꯔꯤꯖꯝꯁꯦ ꯑꯩꯗꯤ ꯆꯥꯎꯈꯠꯂꯛꯀꯅꯤꯅ ꯑꯩ ꯊꯝꯖꯒꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯄꯣꯂꯤꯁꯤꯁꯤ ꯌꯥꯝꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯕ ꯌꯥꯝꯅ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯣꯡ ꯋꯤꯜ ꯑꯃꯒ ꯂꯣꯏꯅ ꯄꯥꯏꯈꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯡꯗꯨꯗ ꯑꯗꯨꯝ ꯂꯨꯠ ꯇꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯦ ꯅꯠꯇ꯭ꯔꯒꯅ ꯃꯅꯤꯄꯨꯔꯤꯁꯤꯡꯁꯦ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯠ ꯌꯥꯝ ꯋꯥꯠꯂꯤ ꯑꯩꯒꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯩꯒꯤ ꯍꯥꯏꯕ ꯑꯗꯒꯤ ꯑꯩꯒꯤ ꯐꯨꯔꯤꯠꯈꯥꯎ ꯁꯣꯟꯅꯕꯒꯤ ꯐꯤꯕꯝꯁꯤꯃ ꯍꯥꯟꯅ ꯊꯕꯛ ꯇꯧꯔꯀꯥꯟꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯈꯔ ꯁꯤꯡꯕ ꯅꯨꯄꯥ ꯑꯃꯅ ꯍꯋꯥꯏ ꯃꯪꯒꯜꯗꯨ ꯂꯨꯄꯥ 5ꯒꯤ ꯂꯩꯔꯨꯔꯒ ꯍꯋꯥꯏ ꯌꯦꯟꯕꯒꯤ ꯐꯤꯕꯝꯗꯨ ꯇꯥꯔꯦ ꯍꯥꯏ ꯋꯥꯟꯗ ꯑꯁ ꯑꯩ ꯃꯌꯥꯝꯁꯤ ꯌꯦꯟꯗ꯭ꯔꯤꯉꯩꯗ ꯑꯩ ꯁꯔꯨꯛ ꯂꯧꯁꯤꯟꯖꯧꯔꯒꯦꯅ ꯑꯃꯗ ꯑꯃꯨꯛ ꯂꯧꯁꯤꯟꯕ ꯑꯃꯗ ꯑꯃꯨꯛ ꯈꯔ ꯄꯤꯔꯨꯔꯒ ꯃꯌꯥꯝꯗ ꯑꯁ ꯃꯣꯏ ꯃꯌꯥꯝꯁꯤ ꯇꯧꯔꯦ ꯑꯩ ꯊꯨꯡꯂꯒ ꯇꯨꯔꯅꯤꯅ ꯑꯃꯗꯨꯒꯤ ꯃꯥꯡꯗꯁꯨ ꯑꯃꯨꯛ ꯈꯔ ꯂꯧꯁꯤꯟꯕ ꯇꯧꯔꯀꯥꯟꯗ ꯃꯥꯅ ꯇꯪꯈꯥꯏ ꯑꯃ ꯐꯪꯕꯒꯤ ꯐꯤꯕꯝꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯩꯔꯦꯕ ꯌꯦꯡꯁꯦ ꯏꯅꯛ ꯅꯛꯅ ꯁꯤꯗ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯇꯧꯕꯁꯤ ꯂꯣꯏꯕ ꯅꯪꯍꯧꯗ꯭ꯔꯦ ꯀꯪꯂꯥ ꯃꯣꯠꯁꯤ ꯂꯣꯏꯕ ꯅꯪꯍꯧꯗ꯭ꯔꯦ ꯊꯥꯡꯒꯄꯥꯠꯁꯦ ꯇꯧꯔꯦ ꯌꯥꯔꯦ ꯅꯪꯅꯕꯅꯦꯅ ꯇꯧꯔꯦ ꯅꯪꯍꯧꯗ꯭ꯔꯦ ꯅꯪꯗꯕ ꯍꯥꯏꯁꯤ ꯃꯔꯝ ꯃꯌꯥꯝ ꯂꯩꯕ ꯅꯪꯗ꯭ꯔꯦ ꯇꯣꯛꯑꯣ ꯌꯥꯔꯦ ꯅꯪꯗꯕꯗꯣ ꯑꯃꯨꯛꯁꯨ ꯁꯦꯟꯁꯤ ꯑꯁ ꯃꯁꯤ ꯀꯥꯏꯊꯣꯛꯄ ꯂꯣꯏꯗ꯭ꯔꯤ ꯃꯥꯅꯦꯅ ꯑꯃꯨꯛ ꯆꯥꯕ ꯅꯠꯇ꯭ꯔꯒꯅ ꯈꯔ ꯍꯦꯟꯅ ꯇꯤꯡꯍꯟꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯑꯃꯨꯛꯁꯨ ꯀꯗꯥꯏꯗꯅꯣ ꯏꯟꯅꯤ ꯈꯪꯗꯦ ꯑꯗꯒꯤꯗꯤ ꯀꯗꯥꯏꯗꯅꯣ ꯄ꯭ꯂꯥꯁꯇꯤꯛꯅꯤ ꯈꯪꯗꯦ ꯀꯩꯅꯣꯒꯤ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯅ ꯃꯤꯌꯥꯝꯗ ꯄꯤꯅꯅꯕ ꯊꯝꯕ ꯒ꯭ꯔꯤꯟ ꯍꯥꯎꯁꯀꯤ ꯀꯩꯅꯣꯗꯨꯅꯤ ꯈꯪꯗꯦ ꯃꯌꯥꯝ ꯑꯃ ꯊꯨꯡꯅꯕ ꯀꯤꯂꯣꯃꯤꯇꯔ 3-4 ꯄꯠꯇ ꯈꯥꯖꯤꯜꯂꯦ ꯑꯃꯨꯛ ꯑꯅꯤ ꯑꯃꯨꯛ ꯈꯥꯖꯤꯜꯂꯦ ꯑꯃꯨꯛ ꯑꯁꯤ ꯄꯩꯁꯥꯁꯤꯅ ꯀꯃꯥꯏꯅ ꯇꯧ ꯆꯥꯗꯤꯡ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯄꯣꯠꯁꯤꯅ ꯀꯥꯏ ꯆꯠꯇꯣꯔꯤꯕ ꯌꯦꯡꯁꯦꯕ ꯑꯗꯒꯤꯗꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯃ ꯁꯦꯝꯒꯠꯅꯕ ꯁꯥꯒꯠꯅꯕ ꯂꯩꯔꯕꯅꯤ ꯉꯁꯥꯏ ꯃꯦꯂꯥ ꯇꯧꯐꯝꯁꯦ ꯉꯁꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯐꯝꯁꯦ ꯍꯧꯖꯤꯛ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗ ꯌꯥꯝꯅ ꯆꯥꯎꯕ ꯂꯝ ꯑꯃ ꯄꯤꯔꯒ ꯂꯩꯔꯦ ꯂꯝ ꯑꯃ ꯂꯩꯔꯦ ꯁꯦꯝꯒꯠꯄ ꯍꯧꯔꯕꯅꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛꯁꯨ ꯂꯥꯛꯑꯒ ꯌꯦꯡꯉꯝꯃꯕꯅꯤ ꯑꯗꯨ ꯃꯐꯝꯗꯨꯗ ꯁꯦꯝ ꯁꯥꯔꯒ ꯊꯥꯗꯔꯒꯁꯨ ꯆꯍꯤ ꯆꯨꯞꯄ ꯑꯗꯨꯝ ꯁꯤꯜꯗꯧ ꯂꯩꯔ ꯄꯣꯠꯅꯦꯕ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ ꯀꯣꯅꯨꯡ ꯂꯝꯄꯥꯛꯁꯤ ꯎꯐꯨꯟꯃꯛꯇ ꯉꯥꯏꯔꯦ ꯎꯐꯨꯜ ꯐꯦꯁꯇꯤꯚꯦꯜꯅꯤꯅ ꯑꯃꯨꯛ ꯍꯥꯏꯅꯔꯤꯁꯤꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯍꯣꯏ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯕꯛ ꯃꯌꯥꯝ ꯃꯆꯥ ꯃꯌꯥꯝ ꯇꯧꯔꯤꯁꯦ ꯃꯁꯤꯒꯤꯁꯤ ꯑꯝꯇꯪ ꯁ꯭ꯇ꯭ꯔꯤꯝ ꯂꯥꯏꯟ ꯇꯧꯊꯣꯛꯑꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜꯁꯦ ꯑꯩ ꯃꯁꯛ ꯈꯔ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯃꯅꯤꯄꯨꯔ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯕꯗ ꯂꯩꯔꯦ ꯄꯣꯅꯤ ꯂꯩꯔꯦ ꯑꯩꯈꯣꯏ 9 ꯄꯣꯂꯣ ꯃꯅꯤꯄꯨꯔ ꯏꯟꯇꯔꯅꯦꯁꯅꯦꯜꯁꯤ ꯍꯟꯗꯛꯀꯤꯗꯤ ꯌꯨ.ꯑꯦꯁꯅꯗꯤ ꯑꯩꯈꯣꯏꯒꯤ ꯂꯧꯈ꯭ꯔꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯐꯣꯔ ꯗ ꯐꯥꯔꯁ ꯇꯥꯏꯝ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯄꯣꯅꯤꯁꯤ ꯃꯅꯤꯄꯨꯔꯒꯤ ꯁꯒꯣꯜꯁꯤ ꯅꯣꯡꯃꯒꯤ ꯁꯤꯖꯤꯜꯂꯛꯄ ꯃꯁꯤꯡ ꯍꯟꯊꯔꯛꯄ ꯃꯁꯤꯒꯤ ꯁꯦꯞꯒꯥꯔꯗ ꯇꯧꯅꯕ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯕ ꯑꯝꯇꯗꯤ ꯂꯩꯇꯕ ꯑꯗꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯣꯏꯒꯤ ꯁꯦꯡꯆꯨꯔꯤ ꯑꯃ ꯁꯥꯒꯅꯤꯗꯤ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯄꯣꯅꯤꯁꯤꯅ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯄꯣꯂꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯗꯒꯤ ꯃꯨꯠꯈꯤꯗꯣꯏꯅꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜ ꯀꯥꯡꯖꯩꯅ ꯂꯩꯖꯔꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒ ꯔꯤꯂꯦꯇꯦꯠ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯏꯟꯗꯤꯖꯤꯅꯁꯀꯤ ꯑꯣꯏꯕ ꯒꯦꯝꯁ ꯃꯌꯥꯝ ꯑꯃꯈꯛꯁꯨ ꯂꯣꯏꯅ ꯃꯥꯡꯈꯤꯗꯣꯏꯅꯤ ꯃꯁꯤ ꯁꯔꯀꯥꯔꯅ ꯇꯧꯔꯤꯕꯁꯤ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯕ꯭ꯔꯥ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯣꯔꯣꯛꯇ ꯁꯤꯗꯅ ꯅꯥꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃꯗꯤ ꯊꯦꯡꯅꯩ ꯃꯁꯤꯗꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯄꯦꯟꯅꯤꯡꯉꯥꯏꯁꯤ ꯑꯃꯠꯇ ꯂꯩꯇꯦ ꯃꯔꯝꯗꯤ ꯁꯒꯣꯜ ꯀꯥꯡꯖꯩꯒꯤ ꯑꯣꯔꯤꯖꯤꯅꯦꯜꯁꯤ ꯃꯅꯤꯄꯨꯔꯅꯤ ꯍꯥꯏꯅ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯅ ꯌꯥꯅꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯗ ꯑꯃꯅꯤ ꯁꯒꯣꯜ ꯀꯥꯡꯖꯩ ꯄꯣꯂꯣ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯐꯪꯉꯤꯕ ꯑꯩꯈꯣꯏꯒꯤ ꯄꯣꯅꯤꯁꯤ ꯌꯥꯝꯅ
इंडेंजर और रेयर स्पेसिस हमनी मसी जोखननब चाही तराहुन मखाई डिकेट अमग मखाई म्या शासन तरब गवर्नमेंट से ngasi फबा थब अमत पाकेट पोदे सुम अखोगी मीडिया हाउस ता अदगी पब्लिक मीटिंग दा अदगी माइक्रोफोन फलाव दा लाव चीफ मिनिस्टर ना अदगी डिप्टी चीफ मिनिस्टर ना बोनी कनगदम सगोन कन पाकेली सेंचुरी सेमे सही फने यामे अदो सही तराहुन मखाई दा सगोन कननबा अखोई पोनी से कननबा कंक्रीट ओइबा विजिबल ओइबा थब म उबा फंगदब जलाइबक थीबनी अदुना मसी तसेंना मसी मसाम अचौबा ब्लंडर अमनि गवर्नमेंट असिगी अदुना तसेंना हारगदि अखोई गवर्नमेंट असे अखोई होय चाही मंगा हक्तंग पाइबा तामा पाइबनि अखोई एक्सक्यूज तौबा याय अदुबु डिकेट अमा हेना पाइरबा सरकार पाइरबा सिंगल चीफ मिनिस्टर अदुगा सिंगल पार्टी अमना रूल तौरब स्टेट अमनि मसिदा अखोई ngasi फौदा अखोई मरुओइबा पसक खुदिमक हिरम खुदिमकता लोइनमक फेल ओइबा हाइदि कंक्रीट ओइबा पॉलिसी अमतंग ngasi फौ यातबा अदि nganga की थबक खुदिमक एडोकिज्म दा अद कैजुअल बेसिस लोइना तौबदुना मरम मरगा अखोई प्रॉब्लम से मथक मथक सुम थोलक तो थबक खुदिमक अखोई मसी मंगम सान अमता चटपा ngam अदना सेंग हारगदि पॉलिसी पैरालाइज ओइबा गवर्नमेंट अमन ngasi अखोई मणिपुर शासन तौर गवर्नमेंट मरम बसिना पुनम बसिंग से लोइना थोलकपनि अदना पोनी गा हाइबसी तसेंग हारगदि मसी पब्लिक ना हाइबा नतना गवर्नमेंट असिना मरम गवर्नमेंट पाइबदि यावरिबा एमएलए मिनिस्टर सिंगी मैती मसा अखोई मणिपुरी मसा ngakतनि मखोई अचौब दायित्व चप मने अखोई खिजु मखोई अदुना सरकार से पारगदि पावर पारेदि मखोई ने पाइबगा मखोइना प्रायोरिटी से करम ने खंदो तौ मतुंगा मणिपुर की मसक ताना थबक खर लौखरपद पोनी से यावम थो पोरमने ngasi फाव लौखतबसे लबे am थीबनि एम नोजे अदु हस पार्जिंग द पोनी की सेंचुरी म सागना की मतंग ज कंट्रोवर्सी खर सुलाई ममदी मसा सो स्टैच्यू म थमगांदा अखोगी रेसिंग की ओइबा कइनो म थमगने है अदु मयाम पब्लिक की मोड की मतुंग नदी हाई उसी अखोगी फॉरेनर सिंग दु लाकांदा और एनी डोमेस्टिक टूरिस्ट लाकांदा पोनी से मणिपुर की सगोल से सिनी कायना असेंग बयिंग हनबदु पाम हेबगी वखलो जो पोदु तमगदि करी मोलेस वफमदु खुमजंगी ममांगदा आई खितंग हाइजगे ngसागी पोनी की मराइबक्सी की मतंगसिदा पोनी की मराइबक्सी इन डेंजर ने ना हाइरेसी आइदी डेंजर जी इन डेंजर सी आइदी मसि हेदोब्रा ने खल्लबनी आदा लेट्रेन लोबि यारे पोनी से मसिंग थीबदा यामना रियर ओरबनी कंतरोबनी अदो एक्सिंग तो की फिल्म दलाबनी लेरबनी अदो मसि करिगिनो हाइ कांदा मा खोइना येंगसेबा अखु मसि खोइना गवर्नमेंट हाक ताइना बसु यारोई यारो खोइसु खरा वखल खरा आई ताहनिंगे तामिननिंगे मरमदि का सगोल इसी मरम कुकुसुनति अरे मसा फु गनद्र संगम सुम खोइ चायाब सुनति कनान सगोल बिदोरि होजि मतमदि कमाइदु कम्युनिकेशन फतबनिना सगोल इसी मसागी पोट पुननबा देन अदगिदि सादोक जसनगी ओइरम्मी हौजिंगना सानम खक्तगी ओइरे सानबसु ममिंग खकी ओइना मणिपुर गवर्नमेंट अखोई सागी पोलो सखनबसु होनदि होनदबनिना सही मंगदा अमुखक तौबदुदी अमुखकिदमक सादु मातांग मसादु मांगवंदा पिजना पितकना ममन मयाम तौदना थापंग मै मुंगसु लेति सगोन थाना होनबदा मैसा मयाम लांग इमुंगदा इबुंग नंग सगोन जिग तुमिनरो हायबा मी मयाम लेयेबो सगोन जिग तुमिना सगोनद्रि नुसिबा सा को नुसिबा अदुगा मा होनरिङेदा इमुंग चाय हनबै वारी मयाम लेयेबो अदुना मरमसु कोक्तबा अदगिदि संगोम संबसु यादबा सा अमबु अखोइना कयाम कुइना लेमिनगदुनो हाय पोदे अना मी अखोइना मियोबा अखोइना हुजिक्ति मतम गी अनौबा ngसाइगी साइंटिफिक ओइबा पोट मयाम अखोइ सटपगी बोरो सानबगी बोरो मयाम मखन मयाम लाकांदा ngसाइगी सेकेंडरी ओइरकपनेबा अदुना पोनिसिना अदुगी मराइबक्सिने अखोइना नंगाइसे अदुना सिगी मराइबक्से मणिपुर गवर्नमेंट खंगदबनि खंगकांदा ओ रियर ओइबा स्पेसिस अमा मांगिदोरे हाबसे नंबर 1 लेगदबनि अदो लेरकांसिदा करिगिनो मोइना अमु अखोइ मार्जिन की खुबमदा अमु येनयेना स्वाइदा मु लंक अखोइ लंफेलदा अमु तौरे अमु लंफेलदा अमु तौरे करिगिनो सिनिदा लेबाक्सिबु थिगा मुनरिब्रा नदा पोनी मुनरिब्रा नदा मिंचत मुनरिब्रा सिनि ने खंगि ngसागी चप चाबा गवर्नमेंट की डिसीजन अमा लौरकांदा नत्रो ngasiगी पौना बाजार कनोदगिना अखोइगी कैसाम पातगिना तिदिम लंबिदा युम मयाम यंगाइगिबा अदगी दुकान मयाम सिदोखिबा अदगी ngसागी ब्रह्मारो त मयाम तौरिमाम जी गवर्नमेंट की डिसीजन दुना नत्राबा करिगी डिसीजन नो कमाइ तो फैरिनो सिनि सुना कंदनमु ngसागी पोनी हाबिसि कराइनो हाइकांदा ngसागी मार्जिन लाइगेदि यामना याम नक्सनबा ngसागी पुवारिगी ओइबा पोट अमा लेबनिना मागी लाइकोंदा मागी खुम मयासदगा संसुरी सेमलनिंगेबा अदोमदा सेमदरना मदा फयेंग तुरेंग तवै मोमा सुम उबसे मसिने नुवाइति अदुना पोनी से हौजिक्ति अखोगी सगोल लोरिबा इमुंगदुदा सगोल दु लोइबिबगिदमक्ता गवर्नमेंट सेनंग पिदोरिब्रा नंबर 1 नतगना सगोल की मसंजाक लेर पिदोरिब्रा नतगना सगोल लोरिबा मिदु थबा हापिदोरिब्रा पोनी हिंगन नमगदमता मसी यारोदबा पोट अमनी
ꯃꯁꯤ ꯄꯣꯂꯤꯁꯤꯁꯦ ꯄꯨꯊꯣꯛ ꯉꯝꯗꯕ ꯍꯧꯖꯤꯛ ꯄꯨꯊꯣꯛꯄꯗ ꯌꯥꯝ ꯋꯥꯒꯗꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯗꯤ ꯃꯁꯤ ꯚꯦꯇꯅꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯅ ꯊꯧꯕꯨ ꯑꯣꯏꯔꯀꯥꯟꯗ ꯁꯒꯣꯜꯁꯦ 500 400 ꯃꯊꯧ ꯇꯥꯕ ꯀꯌꯥꯅꯣ ꯃꯥꯡꯗꯅꯕ ꯀꯥꯏꯅ ꯇꯧꯅꯕ ꯇꯧꯔꯒ ꯁꯦꯡꯆꯨꯔꯤ ꯑꯃ ꯇꯧꯔꯒ ꯇꯧꯔꯤꯕ ꯑꯩꯈꯣꯏ ꯌꯣꯛꯈꯠꯅꯕ ꯄꯣꯠꯁꯦ ꯃꯁꯤ ꯂꯥꯎꯅ ꯊꯕꯛꯁꯦ ꯑꯩ ꯆꯪꯁꯤꯜꯍꯟꯅꯤꯡꯉꯤ ꯅꯠꯇ꯭ꯔꯒꯗꯤ ꯁꯒꯣꯜꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅ ꯏꯂꯦꯛꯇ꯭ꯔꯤꯛꯅ ꯁꯤꯔꯦꯅ ꯇꯧ ꯂꯩꯔꯝꯒꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅ ꯒꯥꯔꯤꯅ ꯇꯛꯈꯥꯏꯔꯒ ꯁꯤ ꯂꯩꯔꯝꯃꯦꯅ ꯇꯧꯒꯅꯤ ꯂꯝꯕꯤꯁꯤꯗ ꯃꯈꯣꯡꯗꯨ ꯅꯥꯝꯃ ꯀꯛꯈ꯭ꯔꯒ ꯌꯥꯗ꯭ꯔꯒ ꯆꯣꯡ ꯆꯠꯄꯗꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯄꯣꯠꯂꯣꯝꯗ ꯑꯩꯗꯤ ꯂꯥꯛꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯁꯒꯣꯜꯒꯤ ꯃꯔꯥꯏꯕꯛꯁꯦ ꯉꯁꯥꯏꯒꯤ ꯄꯣꯅꯤꯒꯤ ꯃꯔꯥꯏꯕꯛ ꯊꯤꯔꯛꯏꯁꯤꯗꯤ ꯉꯁꯥꯏꯒꯤ ꯃꯇꯝꯁꯤꯒ ꯆꯨꯅꯔꯛꯇꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯛꯄꯗꯒꯤꯅꯦꯕ ꯑꯗꯨꯅ ꯁꯥꯟꯅꯕꯗꯁꯨ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯌꯥꯎꯈꯤꯗꯕꯗꯅꯤ ꯑꯗꯨꯅ ꯁꯒꯣꯜ ꯁꯥꯟꯅꯔꯣꯏ ꯑꯃ ꯑꯐꯥꯎꯕ ꯃꯤ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯒꯃꯦꯟꯒꯤ ꯊꯕꯛ ꯄꯤꯔꯦ ꯍꯥꯏꯕ ꯀꯅꯥ ꯌꯥꯎꯔꯒꯦꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩ ꯇꯥꯕꯤꯔꯝꯃꯣꯏꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯕꯨ ꯃꯁꯤꯗ ꯃꯇꯥꯡꯁꯤꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯄꯣꯅꯤ ꯄꯣꯂꯣ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯗ ꯑꯩꯈꯣꯏꯒꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯕꯁꯤ ꯄꯣꯅꯤꯁꯤ ꯃꯥꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯨꯝꯅꯃꯛ ꯃꯥꯡꯈꯤꯗꯣꯏꯅꯤꯅ ꯃꯁꯤ ꯁꯔꯀꯥꯔꯅꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯕꯖꯦꯠ ꯑꯣꯏꯅ ꯑꯩꯈꯣꯏ ꯆꯍꯤ ꯑꯃꯒꯤ ꯂꯥꯛ ꯑꯃꯅꯤ ꯈꯪꯗꯦ ꯑꯅꯤꯅꯤ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯊꯝꯃꯀꯥꯟꯗ ꯇꯉꯥꯏ ꯐꯗꯅ ꯃꯣꯏꯅ ꯃꯁꯤ ꯐꯨꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯇꯧꯗ ꯌꯥꯗꯕ ꯏꯊꯧꯗꯥꯡꯅꯦꯅ ꯇꯧꯕꯒꯤ ꯀꯩꯅꯣꯁꯤꯅꯗꯤ ꯀꯔꯤ ꯏꯀꯥꯏꯕ ꯂꯩ ꯄꯣꯅꯤ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜꯁꯤ ꯃꯥꯡꯈ꯭ꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯄꯣꯂꯣꯁꯤ ꯃꯥꯡꯒꯅꯤ ꯍꯥꯏꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯍꯧꯗꯣꯔꯛꯄ ꯄꯣꯠ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯃꯥꯒꯤ ꯍꯧꯗꯣꯛꯄ ꯉꯁꯥꯏ ꯍꯧꯗꯣꯔꯛꯄꯗ ꯂꯣꯏꯅꯔꯛꯄ ꯁꯒꯣꯜ ꯑꯗꯨꯗꯤ ꯃꯥꯡꯈ꯭ꯔꯦꯅ ꯍꯥꯏꯕꯗꯤ ꯌꯥꯏ ꯑꯗꯨꯒ ꯄꯣꯅꯤꯁꯤ ꯑꯩꯈꯣই ꯁꯤ ꯅꯠꯇꯕ ꯃꯄꯥꯟꯗ ꯁꯥꯟꯅꯔꯤꯕ ꯁꯒꯣꯜ ꯃꯌꯥꯝꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯁꯥꯟꯅꯈꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯃꯅꯤꯄꯨꯔꯗꯗꯤ ꯌꯥꯝꯅ ꯃꯥꯡꯉꯦꯅ ꯂꯧꯕ ꯌꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯃꯥꯡꯈ꯭ꯔꯅꯦꯅ ꯂꯧꯕ ꯌꯥꯔꯦ ꯑꯗꯨꯒ ꯃꯄꯥꯟ ꯂꯩꯕꯥꯛꯇꯗꯤ ꯃꯗꯨ ꯑꯣꯏꯔꯣꯏꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯒꯃꯦꯟꯒꯤ ꯁꯦꯟꯊꯪ ꯄꯤꯕꯗꯨꯅ ꯉꯁꯥꯏ ꯑꯩ ꯍꯥꯏꯖꯈ꯭ꯔꯦ ꯂꯨꯄꯥ ꯂꯥꯛ ꯑꯃꯅꯤꯅ ꯀꯩꯗꯧꯕꯤꯔꯣ ꯂꯨꯄꯥ ꯂꯥꯛ ꯑꯃꯕꯨ ꯁꯒꯣꯜ 60 ꯊꯥꯛ ꯀꯣꯟꯅꯒꯗ꯭ꯔꯅꯦ ꯆꯍꯤ ꯑꯃꯗ ꯑꯩꯗꯤ ꯑꯣꯏꯊꯣꯛꯇꯦꯅ ꯈꯜꯂꯤ ꯃꯥꯒꯤ ꯕꯖꯦꯠ ꯑꯃ ꯐꯖꯅ ꯍꯣꯏ ꯈꯥꯛꯄꯤꯔꯒ ꯀꯣꯟꯅꯒꯗꯕ ꯍꯣꯏ ꯑꯗꯣ ꯕꯖꯦꯠ ꯑꯃ ꯁꯦꯝꯕꯤꯒꯦꯔꯥ ꯑꯗꯒꯤꯗꯤ ꯁꯦꯟꯇꯔꯗꯒꯤ ꯃꯗꯨꯒꯤꯗꯨ ꯐꯖꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯇꯥꯟꯅꯔꯁꯨ ꯑꯩ ꯐꯪꯅꯦꯅ ꯈꯜꯂꯤ ꯔꯤꯌꯔ ꯁ꯭ꯄꯦꯁꯤꯁꯅꯤ ꯑꯗꯒꯤꯗꯤ ꯀꯩꯅꯣꯅꯤ ꯃꯥꯡꯈꯤꯗꯧꯔꯕ ꯏꯟꯗꯦꯟꯖꯔ ꯑꯣꯏꯔꯕꯅꯤꯅ ꯍꯥꯏꯔꯀꯥꯟꯗ ꯃꯗꯨ ꯑꯗꯨꯝ ꯐꯖꯅ ꯑꯩ ꯇꯥꯟꯅꯕꯗ ꯑꯩ ꯃꯥꯏ ꯄꯥꯛꯀꯗ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯣ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅ ꯇꯥꯟꯅꯕ ꯋꯥꯠꯄ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯔꯨꯑꯣꯏꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯤ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯑꯦꯅ ꯂꯧꯕ ꯌꯥꯔꯒꯁꯨ ꯑꯗꯨꯒ ꯔꯦꯀꯣꯔꯗ ꯅꯝꯕꯔ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯚꯤꯖꯤꯇꯔꯁ ꯃꯤ ꯌꯦꯡꯕ ꯂꯥꯛꯏꯁꯤꯒꯤ ꯑꯣꯏꯅꯁꯨ ꯍꯦꯟꯒꯠꯂꯦꯅ ꯑꯩꯈꯣꯏꯅ ꯂꯧꯔꯒꯁꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯉꯥꯏ ꯇꯨꯔꯤꯖꯝ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯕ ꯀꯥꯟꯗ ꯇꯨꯔꯤꯖꯝ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯒꯤ ꯄꯣꯠꯁꯛꯇꯨꯃꯗꯤ ꯃꯄꯨꯡ ꯐꯥꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯦꯅꯦꯂꯤꯁ ꯑꯅꯤꯅ ꯊꯝꯕꯤ ꯂꯣꯏꯅꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯁꯦ ꯁꯉꯥꯏ ꯏꯟꯗꯦꯟꯖꯔ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯔꯦꯌꯔ ꯁ꯭ꯄꯦꯁꯤꯁꯁꯤ ꯉꯁꯤ ꯁꯔꯀꯥꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯅꯅꯕ ꯄ꯭ꯔꯤꯖꯥꯕ ꯇꯧꯅꯕ ꯍꯣꯠꯅꯕꯒꯤ ꯃꯃꯤꯁꯤ ꯎꯗꯕꯒꯤ ꯋꯥꯐꯝ ꯑꯃ ꯑꯗꯨꯒ ꯄꯣꯅꯤ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯦꯟꯖꯔ ꯑꯣꯏꯕ ꯑꯦꯛꯁꯤꯡ ꯇꯧꯕ ꯌꯥꯕꯒꯤ ꯐꯤꯕꯝ ꯑꯃꯈꯛ ꯂꯩꯕꯅꯤꯅ ꯄꯣꯂꯣ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯅꯤꯄꯨꯔ ꯀꯥꯏꯅ ꯐꯅ ꯇꯧꯖꯔꯒꯁꯨ ꯃꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯌꯥꯝ ꯐꯣꯀꯁ ꯇꯧꯔꯒ ꯇꯁꯦꯡꯕ ꯃꯥꯏ ꯄꯥꯛꯂꯒꯗꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯄꯒꯤ ꯑꯆꯨꯝꯕ ꯋꯥꯍꯟꯊꯣꯛꯇꯨ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯡꯁꯤ ꯄꯦꯅꯦꯂꯤꯁ ꯑꯅꯤꯅ ꯊꯝꯕꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯃꯅꯨꯡ ꯍꯨꯠꯅꯒꯤ ꯇꯥꯏꯃꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯔꯛꯄꯒ ꯂꯣꯏꯅꯅ ꯃꯤꯠꯌꯦꯡ ꯇꯥꯔꯤꯕ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯉꯁꯤꯒꯤ ꯄꯦꯅꯦꯂꯤꯁ ꯑꯅꯤꯅ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯟꯅ ꯅꯩꯅꯕꯁꯤ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯥꯏꯗꯤꯌꯥ ꯁꯖꯦꯁꯟ ꯃꯌꯥꯝ ꯑꯃ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯑꯃꯨꯛꯀ ꯍꯟꯅ ꯑꯩꯈꯣꯏꯒ ꯍꯨꯏꯂꯦꯟ ꯄꯥꯎ ꯃꯅꯤꯄꯨꯔꯤ ꯑꯃꯁꯨꯡ ꯃꯩꯇꯩ ꯃꯌꯦꯛ ꯏꯗꯤꯁꯟꯒꯤ ꯑꯦꯗꯤꯇꯔ ꯍꯦꯃꯟꯠ ꯀꯨꯃꯥꯔ ꯅꯤꯉꯣꯝꯕ ꯑꯗꯨꯒ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯁꯅꯤ ꯀꯨꯃꯥꯔ ꯑꯅꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯊꯦꯡꯛ ꯌꯨ ꯂꯣꯏꯅꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ